2023 की December taruk thok ba akoi official gazette notification matung na akoi Manipur da akoi gi dry state oina masi lip tawgre ka kun leiba hotel sing moida ayawa pidana license piraga madu yu lan ba yal bo phom sing asi sanga express da yawre tuna yu sigi tha akoi chahi gi phi ga da ba magi phenomenon si loin mak yawre aduna 5 star amasung masi mathakta leiba tha ki hostel piba license na chahi da rupa lakh mari aduga 2 star gi mathak amasung 5 star gi makha da leiba hotel sing ngangun bagi pina chahi da rupa lakh ani aduga non star hotels da yungang gona ba license pi asi chahi am rupa lakh ani makai oigini hairi aduga amruina khoi ka kun natraga masig mathakta leiba hotel sing da hangba restaurant sing gi license pi na urban area da rupa chahi am da lupa lakh ani makhayam su rural area dana chahi am da lupa lakh am oigini haibu hom ji piri na tongan ba 2 star gi kari gi pi da mayam se masi chahi khuding license change to goda bani habji luri bu hang de khoi dry state se lo thokre tongan ba khi roof restaurant me am hang ai se da without any license mayam se loina open dani yoli mayam sing si awna sigi panagi basi koi chahi am da crore pa chatruk mu lakani haidana mayam se panara matung da mera pai bi mayam imai bel mayam na phadala ama protest torosu kadara torosu kai torosu madu lenga tuna chalai gi bani thabak onthok pangam de du thabak to onthok na bagi nan se koi notification thokki basi tang ni thoi thokki basi aji sang express yaw redna to gi amna to ragadi yam phajana to bi ba adu niyom chumna maduna tabida hairiba chahi imda lupa lakh asuk mari mangai 2 star gi 3 star gi limang ji phajana phiraga tawon beri ke sugai de si area si urban area katani aduga district headquarter aduga lairiba magi tourist spot sing me aduda madudang aya bigini haiba hun thamki bena legalize torok pagi mana yungang ngombe halangna bagi magi license lo bagi aduga magi registration fee gi mayam se ama chumna tawradi yam phai chumdana pangtawda tawba aduna di akhoi gi state ki income lakh padudi revenue lakh padudi laoina khali fadai kare hun thamini kanoni akhoi gi raja ai thamjage akhoi hailing bo hailing dre ge mani pura oji go akhoi gi oji ki popi gi wa popi thab gi trak ki si loji si aso su le yi adu ko Manipur akhoi gi laga akhoi gi mo gi income lakh na dry state ro mo do thokre ari matam du gi akhoi gi laga ga pu ro ma ko mo na Manipur gi miyam ju pa ba miyam na ju phatta ba thok da gi akhoi gi chakhau na ba liver na ba matam do yu apha ba pita ani apa ba ju pita ani hai moi yu adu ju ti gi ga adu ju ti to ri bi ngo ba ji ji open sale to Manipur da ni akhoi gi mara pai bi ni sa ban ka ko imai be jara mai ra par ga Manipur ni sa ban na likit ki se kari da utalo nai ga mi sa sing gi bi pa ti gi macha ba chu